Machi Baptist Church na sinduna Father's Day gi thauram pangthokre. Thauram adu lining laisol tawbaga loinana nahasingna mapaoibasingda fadi khudol tamki. Thauram ga mari leinana church ki maikaidagi fongdorakpada Jiribamda nupi ahum angang ahum hat ki bagidi ngasi fawba mihat pathigatpagi thabak tawdri. Mar nupi ama sikhibagidi akanba thabak paikhatpa tare. Nupi ahum angang ahum sikhibagi karishu tawbidabagi nungaitana lairingai pastor yauna naga taruk tamthina hat kibasu peningai oiba thabak tawdri. Makoi taranithoi gi awaba asina maram oiraga ngasigi senglaba Father's Day gi thoram mapung fana pangthokpa ngamdre. Lamdam asida yalawmi na thengnariba awabagi tarakliba pi taithoknaba fadi oina piraga thoram pangthokle haina fongdorakhi. Ani subura ngasi aiba numisi saibang panbagi mapu na aikoigi minna uba ima ipagi ningjaba ochap tawagi numit ama oiguni adu resu ngasi si yamna mapung phaba haibudu oike maramdi karigi norga yelawmi akoi si jiribamda karisu khangdaba angang nupi macha yauraga nupi ngakta neitai mi taruk hathiba adigi karisu khangdaba ichamchama peacemaker ama pastor yauna mi ani adugi damakta ngasi si mapung phade maramdi karigi norga moigi punsi si isor masa khangdaba moina karisu khangdaba lamhangda moigi mi train thogi punsi si bikhamna kibini adugi moigi thawaina amasung moigi maut silaga uchik saraga ujik si janganda khangde city da khangde moigi pentaba kholausina loina lauraga nakong singja yai lei tebang mi khoida aduna yellow mi ekhoi si angama thau adige leader oiba khuding makna nohoi noigi tawgidoba thabak si masa masagi angamba asengba sembi mapubu nisingraga mai gi tawam thokpa asengba thabaktu tawbiu haina lekhidaba mi train thogi thawaina hujik lauraga lei aduna ngasi haiba numisi sembi mapu pasa yautabigi ngasi si Father Day oresu mapung phataba haibitu oye hanadi youth khoina angang singna mapa singdabudi kumsi akhoi machi gi church oina di atang ba pot gift chu pibni kumsi di ningam tabagi pen dabi oina ngasi di mit ki pi taithokpa hikar chi piresu lemal le haibidi pen dabi damakta ngasi phati oina iraga leibani aduna ngasi damak si ningsinglaga leader oiba ki makhaisina noina achumba asengbadu tawre haraga Malem sida sembi mapuna di chat kuchu dharma khaide mioi bosi punamak ing thatap thana leiminau haiwa numit ama oiboina sembi mapu singna so nisingraga loina ngasi leader haiwa makhaisi yelawmi leader makhaisi kok luktharaga tin yo tharaga asengba thabak tu tawbiu haina ngasi se machigi mi member ama oina media gi thongda pauche jari tabi bu kunmak su aranba ler su kokpiu sembi mapuna su ngakpi bo isno. Thank you.